ꯄꯥꯡ ꯚ꯭ꯌꯨꯁꯦ ꯍꯥꯏꯐꯦꯠ ꯎꯠꯂꯛꯀꯦ ꯁꯨꯃꯥꯏꯅ ꯂꯩꯀꯣ ꯄꯥꯡ ꯚ꯭ꯌꯨꯁꯦ ꯑꯝꯇ ꯀꯨꯝ ꯕꯕꯥꯒ ꯂꯩꯃꯤꯟꯅꯧ ꯁꯤꯗ ꯑꯝꯇ ꯅꯝꯃꯛꯀꯦ ꯁꯤ ꯂꯩꯔꯣ 머북지 허울이시지. 또. Hi mayam, matam kuirabay tungda blog anobang puduna laksare. Ngasi blog sida tay nateba ko. Aine akhoi siene ko. Akhoi siene akhoi bani tawraga akhoi umse amtang koitharoge tawne ko. Ado je pakro ke ka agi ama loi laure. Ko. 지금보다 그런 말이? Hoi, boarding pass loi laure. Lambudi a yorokanda khangminar ji ko maya. Akhoi ka munung yaure ko. Ado ka munung je smile Sumaina si bathroom लगेगा सिदा बेड लगेगा बेलकुनी कमाई उगे कोई जैसे ले फम ले AC सेमी AC सेमी है वारबा 와봐 또 아니 와봐 할 뚱으로 나 와봐 그렇게 스마일러 이거 룸제 아들 벨코니 잘 보여줄게 스마일러 벨코니 뷰즈 ям 잉시 이거 뭐 펌제 마이 서라운딩 참 잉시 이얌 퍼제 레리 룸즈 얌 코지요 이거 얌 퍼제 어두마양 보이제 룸제 여우래고 ꯑꯗꯨꯅ ꯍꯌꯦꯡ ꯑꯌꯨꯛꯇ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯒꯅꯤꯕ ꯑꯗꯨ ꯕ꯭ꯔꯦꯛꯐꯥꯁ ꯀꯩꯀꯥꯁꯦ ꯃꯣꯏ ꯀꯩ ꯄꯤ ꯍꯥꯏꯕꯗꯨ ꯎꯠꯆꯔꯛꯀꯦ ꯉꯁꯤꯒꯤꯗꯤ ꯗ꯭ꯔꯦꯁ ꯀꯩꯀꯥꯁꯦ ꯍꯣꯡꯗꯣꯛꯑ ꯉꯥꯛꯇꯪ ꯔꯦꯁ ꯇꯧꯕꯒꯤ ꯋꯥꯔꯦꯕꯀꯣ ꯑꯍꯤꯡꯗ ꯌꯧꯕꯅꯤꯅ ꯑꯗꯨꯒ ꯍꯌꯦꯡ ꯎꯠꯆꯔꯛꯀꯦ ꯃꯌꯥꯝ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯃꯈꯥ ꯀꯨꯝꯊꯖꯔꯛꯑꯦ ꯍꯧꯖꯤꯛ ꯕ꯭ꯔꯦꯛꯐꯥꯁ ꯇꯥꯏꯃꯤꯡꯁꯦ ꯊꯦꯡꯗꯤ ꯊꯦꯡꯉꯦꯀꯣ ꯁꯤꯗ ꯖꯤꯝ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯁꯣꯝ ꯃꯄꯥꯟꯗ ꯃꯌꯥꯝ ꯆꯥꯅꯔꯤ ꯑꯗꯩ ꯑꯩꯈꯣꯏ ꯆꯦꯒ ꯑꯩꯈꯣꯏ ꯕꯥꯒ ꯀꯨꯝꯊꯔꯛꯏꯀꯣ ꯁꯤꯗ ꯑꯩꯈꯣꯏ ꯊꯦꯡꯉꯦ ꯍꯧꯖꯤꯛꯁꯦ ꯄꯨꯡ 9 ꯇꯥꯔꯦꯕ ꯄꯨꯡ 6ꯇꯒꯤꯗꯤ ꯍꯧꯕꯅꯦ ꯍꯥꯏꯇꯥꯔꯦ ꯃꯣꯏ ꯕ꯭ꯔꯦꯛꯐꯥꯁ ꯌꯥꯝ ꯉꯟꯅ ꯃꯣꯏ ꯑꯁꯣꯝꯗꯁꯨ ꯃꯤ ꯀꯟꯅ ꯏꯔꯣꯏꯔꯤꯀꯣ ꯁꯣꯝꯒꯤ ꯂꯩ ꯃꯌꯥꯝꯁꯦ ꯁꯤꯗ ꯆꯥꯅꯔꯤ ꯑꯗꯒꯤ ꯁꯤ ꯕ꯭ꯔꯦꯛꯐꯥꯁ ꯂꯩꯔꯦꯀꯣ ꯕ꯭ꯔꯦꯛꯐꯥꯁ ꯑꯩꯈꯣꯏꯅ ꯌꯥꯎ ꯏꯊꯦꯡ ꯁꯤ ꯂꯩꯔꯦ ꯀꯔꯤ ꯁꯛꯎ ꯑꯗꯨꯝ ꯈꯪꯒꯅꯤꯗ ꯁꯤ ꯂꯩꯔꯦꯀꯣ ꯆꯥꯅꯕꯁꯨ ꯂꯣꯏ ꯌꯥꯎꯔꯦ ꯆꯥꯅꯕ ꯑꯃ ꯁꯤꯗꯁꯨ ꯐꯅꯌꯥꯝ ꯆꯥꯅꯔꯤꯀꯣ ꯁꯣꯝꯗꯤ ꯂꯧꯒꯦ ꯆꯠꯂꯣ ꯑꯃꯃꯝ ꯂꯧꯔꯣ ꯑꯩ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩ ꯂꯧꯒꯦ ꯆꯥꯅꯤꯕ ꯁꯤ ꯅꯝꯒꯦ ꯇꯧ ꯅꯨꯡꯁꯥ ꯃꯉꯥꯟꯁꯤꯅ ꯑꯝꯇ ꯌꯥꯗ꯭ꯔꯦ ꯑꯩ ꯆꯥꯅꯕꯁꯦ ꯀꯩꯀꯩ ꯇꯧꯕꯖꯥꯠꯅꯣ ꯑꯣꯏꯁ ꯍꯥꯎꯔꯅꯤ ꯁꯤꯗꯤꯀꯣ ꯂꯩꯔꯦ ꯇꯧꯒꯦꯔꯣ ꯑꯣ ꯀꯩꯀꯩ ꯑꯣꯏꯔꯖꯥꯠꯅꯣ ꯑꯍꯥꯎꯕ ꯌꯥꯝ ꯌꯥꯎꯔꯦꯀꯣ ꯁꯤꯗꯁꯨ ꯐꯅꯌꯥꯝ ꯌꯥꯎꯔꯤ ꯑꯗꯨꯝ ꯆꯥꯅꯕ ꯃꯌꯥꯝ ꯑꯃ ꯁꯤ ꯂꯩꯔꯦ ꯑꯗꯒꯤ ꯁꯣꯝꯗꯁꯨ ꯂꯩꯔꯤꯀꯣ ꯑꯩꯗꯤ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩ ꯂꯧꯔꯒꯦꯀꯣ 이거는 그래요. chicken sausage with red 짭디 마늘 아두고 마늘 소스 합전 바이 딸 지나 뭐 chicken sausage with 하와이 타즈비니 시리 싸는 뒤에 싸는 뒤에 싸는 거 조금 들르게
짜는데 좀 굶자로 비지테이블라. 아주 디심으로. 오, 시기 아빠 씨는 거의 빵 미야오리가. 플레이 또 받아 놓으면 그 마디 비지테이블 양 빵자우네. 마디 비지테이블을 넣으래. 마디 비지테이블. 아주 이제 아예 뭐 넣어라게. 아두는 넣어봐. 넣어서 뭐 넣으면. 그때 아이 넣는 거 떠오르겠다. 아두는 뭐 저렇게 뭐야. 그렇게 넣기도 뭐 양근에도 넣으러 그렇게 넣으러. 왜 양들이 넣으래? 지금까지 그렇게 넣으잖아. 뭐야? 그 말이 싸보로 실내는 매 lâu rồi ấu bạn dạ bác con ra đấy đây có 거의 좋은 먹방인데 싸게 걸으면 해도 뭐 먹방이 싸들 이게 통례가 거기가 이거 통례 아도 먹방 뷰 잘 보고 올라 스마일리가 먹방 뷰 그 바주 시대 셋래 ям 고지 오이고 먹방제 지리식 러 누가이 우도 아이다 스위밍풀 그 와실리에 풀래 어디 버저고 인시에 먹방제 environment ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯀꯣ ꯌꯥꯝ calm ꯑꯣꯏ ꯌꯥꯝ cozy ꯑꯣꯏ ꯀꯣ ꯂꯩꯕꯒꯤ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ breakfastꯁꯨ ꯐꯖꯅ ꯄꯤꯕꯤꯔꯦ ꯕ breakfast ꯌꯥꯝ ꯊꯤ ꯍꯥꯎꯇ꯭ꯔꯣ very good guys ꯁꯨꯃꯥꯏꯅ ꯂꯩꯀꯣ ꯚ꯭ꯌꯨꯁꯦ ꯃꯣꯏ ꯑꯁꯣꯝꯗ breakfast ꯂꯣꯏ ꯆꯥꯍꯧꯔꯤ ꯁꯤ ꯂꯩꯔꯦ 이씨 봐 미기네 빠르노 빠르노 tamam 저기 다리 그 와제 कारखाना기 그도 다리 이게 또 이 사람 엄마 이싱제 있으면 좀 꿈마지를 상대고 이싱제 꿈모 아무 수도 올로에 나다 아무 꿈새라 헐 아 같이 꿈제라 상대요 아이고 놈들 나무 어이구 아이씨 카페 브라 beauty 大的 beauty 中到给了呢别啦怒放的不搞特别的我回家了怎么我要过了过了CBS 또 알아야 줘. CBS 알아야 줘. ꯃꯌꯥꯝ ꯑꯩꯈꯣꯏ ꯂꯩꯗꯨꯅ ꯑꯁꯤꯒꯤ ꯐꯥꯁ ꯐ꯭ꯂꯣꯔꯒꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯅꯀꯣ ꯁꯤꯒꯤ ꯃꯐꯝꯁꯤꯒꯤ ꯅꯨꯡꯉꯥꯏꯕ ꯑꯃꯅ ꯃꯌꯥꯝ ꯑꯁꯣꯝꯒꯤꯁꯤꯗ ꯁꯤ ꯕꯤꯆ ꯂꯩꯌꯦꯕ ꯑꯁꯣꯝꯗ ꯁꯤ ꯕꯤꯆ ꯂꯩꯌꯦꯕꯀꯣ ꯑꯗꯨꯒꯤ ꯁꯤ ꯕꯤꯆꯀꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯍꯥꯏꯇꯥꯔꯦ ꯁꯤꯗꯁꯨ ꯃꯣꯏꯒꯤ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯂꯩꯔꯦ ꯑꯗꯒꯤ ꯑꯁꯣꯝꯗ ꯁꯤ ꯕꯤꯆ ꯂꯩ ꯑꯗꯣ ꯁꯤ ꯕꯤꯆꯁꯦ ꯍꯥꯏꯐꯦꯠ ꯎꯠꯆꯔꯛꯀꯦ ꯀꯃꯥꯏꯅ ꯂꯩꯒꯦꯗꯣ ꯑꯩꯁꯦ ꯑꯁꯤꯗ ꯑꯝꯇꯪ ꯀꯨꯝꯅꯤꯡꯕꯅꯦ ꯑꯗꯣ 이로이브 하이더게 꿈바 달래라 이로이브도 해란 머리 농아 했거든 CBS 해도 저렇게 봐 CBS 아이씨 시디 싸웨이 아 누구 살려다 농아이 좀 먹으면서 농아이 또 그는 알마? 농아이 봐 아 근데 브레이크파스트기 파도거든 ꯍꯣꯏ ꯑꯍꯤꯡ tumꯁꯤ ꯐꯥꯗꯕꯗꯤ ꯌꯥꯝ ꯋꯥꯏꯀꯣ ꯉꯁꯥꯏ ꯑꯌꯨꯛꯇꯤ ꯄꯟꯊꯦꯡ ꯑꯗꯩ ꯑꯍꯤꯡꯁꯦ ꯑꯩꯈꯣꯏ ꯄꯨꯡ ꯀꯌꯥꯗꯅꯣ 5ꯔ 4ꯔ ꯌꯧꯕꯗ ꯃꯉꯥꯕꯨ ꯇꯥꯔꯦꯗ 5 ꯈꯛ ꯇꯥꯔ ꯃꯥꯜꯂꯦ ꯍꯥꯏꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯇꯝꯗꯗꯤ ꯄꯨꯡꯁꯦ 3ꯂ ꯌꯥꯝ ꯇꯥꯕꯅꯦꯕ ꯑꯗꯨ ꯁꯤꯒꯤꯅ ꯑꯃꯨꯛ ꯄꯨꯡꯁꯦ 5ꯃꯨꯛ ꯇꯥꯕꯅꯦꯕ ꯑꯗꯨ ꯁꯤ ꯕꯤꯆ ꯁꯨꯃꯥꯏꯅ ꯂꯩꯔꯦꯀꯣ ꯁꯤ ꯕꯤꯆ ꯌꯥꯝ ꯆꯥꯎꯋꯦꯍꯦ 어이씨 쏘아오지 시디 기재해 이거는 너는 밀어오네
기자의 시대. 싫어 싫어. 나 이리 기아를 공태. 쌈뽕 ꯊꯝꯕ ꯌꯥꯗ꯭ꯔꯣ? 나 놓고 ꯆꯠꯂꯣ. 잡아도 담아 ꯆꯠꯂꯣꯕ. ꯅꯪ ꯅꯇꯣꯝꯗ ꯂꯩꯕ ꯃꯥꯜꯂꯦ. ꯅꯪ ꯅꯇꯣꯝ ꯂꯩꯕ ꯃꯥꯜꯂꯦꯕ. 잡발도 담아요. ꯅꯪꯅ ꯁꯛ ꯎꯗꯁꯨ ꯌꯥꯔꯦ 와이딩거 남이네. ꯅꯪꯅ ꯁꯛ ꯗꯥꯏ 우ꯗꯁꯨ 야래나. 이거 이러이 하이때 너나 장절로 해야 돼요. 아무 이랑 나가도. 아무 너무 하이다. 이 정도나 뭐 있으면 나. 참지 아니 내가 바바이도 아무도 잘라고 홍조 잘러 가다. 후디 짝가다봐 후디 짝가다봐 와리. 로샬레이도. 나오시다. 쉐. 로한 씨 랩도 빨리 빨리 빨리. 능 나오시다. 야래. 어. 사이디 콩을 로 쪼라가 까할래. 티동아이. 호바나 드레스. 마 포멀로 실라이버가. 도린 드레스 송도가 바바디 이로이 하이네. 바바 이로이 한게. 아이 너무 이로이 하이테와. 아도게. ꯑꯗꯨꯅ ꯆꯠꯄ ꯈꯜ ꯊꯣꯛꯂꯛꯑꯦꯕ ꯁꯤꯗ ꯉꯥꯏꯍꯥꯛ ꯆꯠꯆꯦ ꯇꯧꯕꯅꯦ ꯑꯗꯣ ꯕ꯭ꯔꯦꯛꯐꯥꯁꯁꯨ ꯑꯩꯈꯣꯏ ꯊꯦꯡꯅ ꯆꯥꯔꯦ ꯄꯨꯡ 9 ꯇꯥꯔꯦ ꯑꯩꯈꯣꯏ ꯕ꯭ꯔꯦꯛꯐꯥꯁ ꯆꯥꯏꯗꯣ 자켓 깨도 나는 ꯁꯦꯀꯦꯠꯀꯦꯅ ꯑꯃꯨꯛ ꯑꯣꯏꯌꯦ ꯋꯥꯎ ꯐꯖꯔꯦ ꯚꯤꯗꯤꯑꯣꯅꯤꯀꯣ ꯋꯥꯎ ꯑꯩꯈꯣꯏ ꯁꯤꯁꯤ ꯂꯩꯔꯦ ꯑꯝꯇ ꯀꯨꯝꯕꯕꯥꯒ ꯂꯩꯃꯤꯟꯅꯧ ꯁꯤꯗ ꯑꯝꯇ ꯅꯝꯃꯛꯀꯦ ꯁꯤ ꯂꯩꯔꯣ 와우 ꯅꯨꯡꯁꯥ ꯃꯉꯥꯟꯁꯤꯗꯤ 1000 times ꯆꯠꯂꯁꯨ ꯄꯦꯜꯂꯔꯣꯏ 1000 times ꯆꯠꯂꯁꯨ ꯄꯦꯜꯂꯔꯣꯏ ꯌꯥꯝ ꯅꯨꯡꯉꯥꯏꯀꯣ ꯁꯨꯃꯥꯏꯅ ꯑꯁꯤꯕꯨ ꯇꯥꯟ ꯆꯠꯁꯦꯕ ꯆꯠꯂꯨꯅꯦ ꯃꯣꯏ ꯑꯥꯗꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯆꯦꯅꯥꯎꯕꯤꯒꯤ ꯀꯩꯅꯣ ꯇꯥꯔꯦ ꯀꯣꯡꯒ꯭ꯔꯦꯡ ꯇꯥꯔꯦ ꯀꯣꯡꯒ꯭ꯔꯦꯡ ꯃꯌꯥꯝ ꯑꯃ ꯇꯥꯔꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯊꯣꯛꯂꯛꯑꯦ ꯑꯗꯩ ꯁꯤ ꯕꯤꯆꯁꯨ ꯌꯦꯡꯉꯦꯀꯣ ꯁꯤ ꯕꯤꯆꯁꯦ ꯅꯨꯡꯁꯥꯁꯦ ꯁꯥꯃꯟꯗꯅ ꯀꯥꯊꯦꯛꯑꯦꯕ ꯑꯗꯨꯅ ꯚꯤꯗꯤꯑꯣ ꯀꯌꯥ ꯅꯝꯗ꯭ꯔꯦꯕ ꯅꯪ ꯑꯌꯨꯛ ꯉꯟꯇꯥ ꯍꯧꯒꯠꯂꯝꯕꯗꯣ ꯑꯗꯨꯅ ꯍꯧꯗꯣꯔꯛꯀꯗꯕꯅꯤ ꯅꯪꯅ ꯍꯣꯏ ꯑꯩꯈꯣꯏꯁꯨ ꯇꯨꯝꯖꯜ ꯂꯩꯔꯨꯔꯦ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯗꯣ ꯑꯗꯨꯅ ꯅꯨꯡꯉꯥꯏꯅꯤ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯁꯦ ꯍꯣꯏ ꯑꯗꯨꯕꯨꯗꯤ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯁ꯭ꯋꯤꯃꯤꯡ ꯄꯨꯜ ꯃꯅꯥꯛꯇ ꯑꯣꯏꯅ ꯆꯪꯉꯨꯔꯒꯦ ꯑꯗꯨꯒ ꯈꯔ ꯆꯣꯝ ꯆꯥꯝ 이러이러게ꯕ가 하이바 이더보이 또 코이치에 비디오 kan amalake 참 치는 이랑 이게 하는 치는 거 그래서 이랑 이게 아야 시험바 이러이드리고 뿐시다 아이 시험바 이러이드리고 누나 하이도이디 마한데 홀바 아버지 안 하이요 얘뭐는 사이트다 하냐 나도 하이도이도 가 이거 하이도 미나 행 핫게 디엄 내 핫게 누나 아코 이제 마이오이 바이티 하가 하도 가니 민타라가 신다 나도 하이도야 돼 아도 못하러 아도 못하러 아도 호랭 깠다 누나 이러이브도 할때 저렇게 누가 뭐 영비로 아마디 이러이 그래 이러이드 아 이러이 수드로 아마디야 뭐 마시면 딱 비오해 아니 룸살 홍하요 한봐 아이고 나 홍도 많이 들어가 물어보세요 룸살 홍도 좀 들어가요 오늘 야디 많이 딱 흘러 룸 하요 어디만 하요 이러이 봤다 미리 들어 오이 그냥 맞다 싶어 너무 아 팔방방 헷갈려 봐 뭐야 야로 팔로 암따 막곡도 남살루니 막하다 막곡도 쓰고 또 드레만 또 이렇게 아이 완전 호주 좀 걸어 이거래 아도 이거 많이 제만 틀리 보지 좀 딱. 이거 많이 안 아이 딱 틀리면 또 있어 내가 딱 한번 해볼 거야. 야디 나 혼자 하는 사고. 야디야와 아이 하이지 à cô chỉ đuôi tầm này nó được cái đầu lại nữa cô ngầu nâng ăn tầm một rồi xong rồi một phát xong rồi tôi ngại rồi chị 원게 또. 아유 이제 나 진짜 원근 그 동로 보다 원근 봐 아무 공항 그 자체니 불러 종우 좀 더야 돼 뭐 복지 허울이지 이렇게 거 많이 오면 뭐가 딩어 아이 고개 눕게 봐 또 딩어 봐 봐라. 봐라 됐다지. 이상날디 이따 그치. 1, 2, 3, 4. 또 딩어. 남는 거 나는. 아이 저기 오지. 좋아요 아마 이러이죠 딱 오그라고 꼬마이 나왜 쩐다 오지 맞아서 또 이러이 나와 mình luồng tóm học chứ là một luồng đầu hợp chứ là một luồng đầu
롱다운 하실라모. 롱다운 하봐 너 많이 나. 또. 야래. 넌 까카로 야래다. 넌 까카로 야 마마는 넌 로까 통이 너무 차오더니. 뭐야 뭐 이로이 무슨 로이저래. 노코 고바네 코시에네 코용제. 살라먹잖아. 사포티 오더 떠오래보다. 나 통가이. 이거 잡으려고 살람 클리어. 아도 아코이네 이거 로이가 이메 아몬 풀 레고시다. 매 아몬 이로이 레이도. 아이 부처럭. 이메 아몬 레이고시다. 시다 레이도. 나사이 코이나 나사이 코이나 브레이크파스트로 뭐 mafam도 아두수 로이로션그래고. 아도 코이제 mafam ama ꯆꯠꯄꯒꯤ 플랜이 ꯇꯧꯖꯕꯅꯦꯕ. ꯑꯗꯣ ꯃꯐꯝꯁꯤ ꯅꯨꯡꯁꯥ ꯁꯥꯃꯟꯗꯅ ꯆꯠꯄꯁꯤ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯔꯤꯕ. ꯑꯗꯣ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯗꯨꯃꯥꯏꯅ ꯊꯣꯛꯆꯔꯒꯦ. ꯑꯗꯨꯒ ꯉꯁꯤꯒꯤ ꯕ꯭ꯂꯣꯒ ꯑꯁꯤꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ. ꯃꯊꯪꯒꯤ ꯕ꯭ꯂꯣꯒ ꯑꯃ ꯊꯦꯡꯅꯔꯁꯦ. ꯃꯌꯥꯝꯗꯤ ꯀꯥꯏꯅꯔꯝꯗ ꯊꯝꯕꯤꯖꯔꯤ. ꯕꯥꯏ ꯕꯥꯏ ꯂꯣꯏꯁꯤꯟꯖꯔꯒꯦ.